ꯀꯩꯗꯧꯋꯦꯕ ꯃꯥ ꯐꯖꯩ ꯂꯣꯏ ꯐꯖꯩꯗ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯁꯤꯅ ꯑꯝꯇ ꯌꯦꯡꯅꯧꯅꯦ ꯑꯗꯨꯗꯤ Okay. 이제 미도 그런 거지. ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯩꯔꯣ ꯅꯨꯡꯁꯥ ꯈꯔ ꯁꯨꯝ ꯆꯪꯍꯜꯂꯝꯕ ꯅꯨꯡꯁꯤꯠꯁꯨ ꯅꯨꯡꯁꯥꯁꯨ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ 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 ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣ ꯑꯗꯨꯒꯤ ꯐꯣꯇꯣꯁꯨ ꯇꯧꯅꯤꯕ ꯀꯦꯃꯦꯔꯥꯃꯦꯟꯁꯤ ꯂꯩꯔꯦผมก็ให้วันนี้ผีดุ้งก็ให้วันว้าวแล้วหมดเดือนลูกก็จะคุยหน่อยด้วยนะเกิดอะไรขึ้นเกิดอะไรขึ้นไอ้แกหนูตัวคนเนี่ยmamma 얌전 납네이랑 하이 까지 가라 나서 치두가 나오는 레슨 dustbin kemana mah hang terus main kusan bidra ba iya nih ruangnya loh